ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯅꯤꯡꯕ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦ. ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯩꯅꯅꯦꯀꯣ ꯍꯅꯨꯔ ꯐꯥꯎꯕ ꯍꯤꯡꯉꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯍꯧꯒꯗꯧꯔꯕ ꯋꯥꯔꯤꯅꯤ. ꯋꯥꯔꯤꯁꯦ ꯑꯩꯅ ꯊꯝꯅꯦꯜꯗꯁꯨ ꯏꯖꯔꯦꯀꯣ, ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯏꯔꯕꯅꯤꯅ ꯊꯧꯗꯣꯛ ꯑꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯊꯣꯛꯏꯕꯅꯣꯁꯨ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯕꯤꯔꯝꯃꯒꯅꯤ. ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯇꯧꯖꯔꯤꯕ ꯃꯐꯝ ꯑꯁꯦ, ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯃꯣꯏꯁꯦ ꯆꯠꯅꯕꯤꯒꯤ ꯇꯥꯏꯞꯇꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ. ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯖꯥ ꯅꯨꯄꯤꯈꯩꯁꯦ ꯃꯣꯏꯁꯦ ꯆꯞ ꯃꯥꯟꯅꯕ ꯗꯨꯀꯥꯟꯗꯒꯤ ꯂꯧꯔꯨꯔꯒ ꯑꯣꯔ ꯅꯠꯇ꯭ꯔꯒꯅꯅꯦ ꯗꯤꯖꯥꯏꯟ ꯆꯞ ꯃꯥꯟꯅꯕ, ꯀꯩꯒꯨꯝꯕ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯐꯪꯗ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤꯅꯦ ꯃꯣꯏꯁꯦ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯂꯦꯕ ꯁꯥꯔꯤꯁꯦ. ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ 2024ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯁꯤꯗ ꯂꯥꯛꯆꯕꯅꯤꯀꯣ. ꯑꯗꯨꯒꯤꯗꯨꯅ ꯑꯩꯒꯤꯗꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯒꯗꯣꯏꯅꯦꯕ 2025ꯒꯤ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯁꯦ. ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ, ꯇꯥꯡ 5ꯁꯦ, ꯇꯥꯔꯤꯛ 5ꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯂꯝꯗꯣ ꯑꯗꯨꯒꯤ ꯌꯥꯝ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯩꯀꯣ. ꯑꯗꯨꯒꯤ ꯁꯥꯔꯤꯗꯨꯃꯛꯅꯤꯀꯣ ꯑꯩꯅ ꯁꯦꯠꯂꯤꯁꯦ. ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯅꯣꯡꯃ ꯑꯃ ꯉꯟꯈꯠꯂꯒ ꯇꯧꯒꯗꯧꯔꯤꯕꯅꯦꯕ. ꯇꯥꯡ 4ꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯀꯣ ꯁꯤꯗꯗꯤ. ꯀꯩꯒꯤꯅꯣꯗꯤ ꯃꯊꯪ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯣ ꯁꯨꯇꯤ ꯂꯩꯕꯅꯤꯅ. ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯈꯩꯁꯦ ꯂꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯅꯔꯕ. ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯁꯦꯠꯂꯤꯕ ꯁꯤꯃꯛꯁꯤꯅꯤꯀꯣ. ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯔꯂꯥꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩꯗꯣ ꯑꯗꯨꯒꯤ ꯁꯥꯔꯤꯗꯨꯅꯦꯕ ꯁꯤꯒꯤꯁꯦ. ꯑꯗꯨꯗ ꯁꯤꯒꯤꯁꯦ ꯁꯦꯠꯁꯦꯅ ꯃꯈꯣꯏꯁꯦ ꯂꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯅꯔꯕꯅꯦꯕ. ꯇꯧꯕ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯄꯨꯟꯁꯤꯜꯂꯒ ꯃꯤꯇꯤꯡꯒ ꯃꯤꯐꯝꯒ ꯐꯝꯃꯒ ꯇꯧꯕ ꯅꯠꯇꯦꯀꯣ. ꯑꯩꯉꯣꯟꯗꯅꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯑꯣꯖꯥ ꯑꯅꯤꯈꯛꯇꯪꯗꯅꯦꯕ. ꯑꯇꯩꯗꯤ ꯂꯣꯏꯅ ꯐꯩꯌꯦꯕꯀꯣ. ꯑꯇꯩꯗꯤ ꯌꯥꯝ ꯐꯕ ꯅꯠꯇ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯑꯣꯟ ꯕꯤꯖꯤꯅꯦꯁꯇꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯈꯣꯏ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒꯀꯣ ꯀꯩꯁꯨ ꯃꯤꯉꯣꯟꯗ ꯀꯛ ꯍꯧꯗꯦꯕ. ꯑꯩꯉꯣꯟꯗ ꯍꯧꯔꯤꯁꯦ ꯅꯨꯄꯤ ꯑꯅꯤꯈꯛꯇꯪꯗꯅꯦꯕ. ꯑꯅꯤꯁꯦ ꯃꯈꯣꯏꯒꯤ ꯑꯣꯟ ꯀꯩꯅꯣꯁꯦ, ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯔꯝꯃꯦꯀꯣ ꯀꯣꯟꯅ ꯁꯨꯝ ꯈꯪꯉꯛꯄꯗ. ꯑꯗ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯤꯉꯣꯟꯗ ꯍꯧꯔꯒ, ꯃꯤꯉꯣꯟꯗ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯒ, ꯃꯤꯉꯣꯟꯗ ꯑꯣꯠꯂꯒ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯕꯒꯨꯝꯕ ꯀꯩꯅꯣꯝꯃ ꯐꯥꯎꯕ ꯑꯃ ꯂꯩꯔꯝꯕ ꯇꯥꯔꯦꯀꯣ. ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯤꯁꯦ ꯑꯗꯨꯅꯕꯨ ꯑꯐꯕ ꯐꯠꯇꯕꯅ ꯈꯥꯏꯗꯣꯛꯏꯗꯨꯅꯤꯀꯣ. ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯗ ꯀꯩꯅꯣꯝꯃ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯂꯩꯔꯝ ꯇꯥꯔꯦ. ꯑꯗꯨꯒ ꯆꯍꯤꯁꯨ ꯑꯩꯉꯣꯟꯗꯒꯤ ꯑꯅꯤꯁꯤꯅ ꯈꯤꯇꯪ ꯍꯜꯂꯦꯕ. ꯑꯗꯨꯏꯗꯨꯅ ꯂꯩꯗꯅ ꯍꯥꯟꯅ ꯃꯈꯣꯏꯗ ꯁꯥꯇ꯭ꯔꯈꯩꯁꯤꯅ ꯈꯤꯇꯪ ꯅꯍꯥꯅꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧꯈꯤꯕꯁꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯝ ꯇꯥꯔꯦ. ꯑꯩꯁꯨ ꯃꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕꯤꯕꯀꯣ. ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯐꯠꯇꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦ. ꯑꯗꯣ ꯃꯤꯉꯣꯟꯗꯒ ꯈꯠꯅꯍꯧꯅꯤꯡꯉꯤꯁꯦ ꯃꯥꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯖꯥꯠꯅꯣ ꯀꯥꯏꯅ ꯑꯩꯁꯦ ꯁꯨꯝ ꯀꯣꯟꯅ ꯁꯨم ꯈꯪꯉꯛꯑꯦ. ꯃꯈꯣꯏꯒꯤꯁꯨ ꯑꯣꯟ ꯐꯦꯃꯤꯂꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯏꯟꯁꯤꯗꯦꯟ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯃꯦ. ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯅ ꯃꯤꯉꯣꯟꯗ ꯍꯧꯒꯦ ꯈꯜꯂꯛꯏꯗꯨꯅꯗꯤ ꯃꯈꯣꯏꯗꯣ ꯑꯩꯅ ꯐꯠꯇꯦ ꯍꯥꯏꯔꯤꯗꯨꯅꯦꯕ. ꯑꯗꯨꯒ ꯃꯈꯣꯏꯗ ꯀꯩꯅꯣꯝꯃ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯝꯃ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯤꯉꯣꯟꯗꯗꯤ ꯍꯧꯔꯣꯏꯗꯕꯅꯤꯅ ꯈꯟꯗꯣꯛꯄꯗꯨꯅꯕꯨ ꯑꯐꯕ ꯍꯥꯏꯔꯤꯅꯦꯕ. ꯑꯗꯨꯅ ꯃꯤ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯑꯩꯁꯦ ꯃꯤꯗꯣ ꯑꯩꯅ ꯖꯠꯖ ꯇꯧꯔꯦꯀꯣ. ꯑꯗꯣ ꯃꯤꯑꯣꯏꯕꯅ ꯃꯤ ꯑꯃꯁꯦ ꯖꯠꯖ ꯇꯧꯐꯝꯗꯤ ꯊꯣꯛꯇꯦ. ꯑꯗ ꯏꯟꯁꯤꯗꯦꯟ ꯈꯔꯁꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯖꯠꯖ ꯇꯧꯖꯕꯅꯤ, ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ. ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯈꯤꯗꯕꯒꯤꯅꯦꯕ. ꯑꯗꯨꯅ ꯇꯥꯡ 4ꯁꯤꯗ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯃꯈꯣꯏꯅ ꯍꯥꯏꯔꯦꯕ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯁꯦ. ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯆꯥꯎꯕ ꯁꯤꯒꯤ ꯀꯨꯝꯍꯩꯁꯦ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯁꯥꯔꯤꯁꯤ ꯑꯣꯏꯅ ꯁꯦꯠꯂꯁꯤ, ꯀꯨꯝꯍꯩꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅ ꯃꯈꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯔꯦ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯤꯁꯦ, ꯁꯤꯁꯤꯅ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯍꯟ ꯂꯣꯟꯈꯩꯗꯣ ꯑꯗ ꯆꯠꯂꯒ ꯍꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯁꯦꯠꯇꯣꯏꯅꯤ, ꯍꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯁꯦꯠꯇꯣꯏꯅꯦꯅ ꯃꯣꯏꯁꯤꯅ ꯑꯣꯏꯅ ꯆꯠꯂꯒ ꯍꯥꯏꯔꯦꯗꯅ. ꯑꯗꯨꯒ ꯑꯩꯉꯣꯟꯁꯤꯗꯅ ꯍꯥꯏꯕꯤꯔꯝꯃꯣꯏꯗꯣꯏꯅꯦꯕ. ꯑꯩꯉꯣꯟꯁꯤꯗ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯣꯖꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯅꯦ ꯑꯃꯅ ꯈꯤꯇꯪ ꯀꯨꯆꯨ ꯉꯧꯋꯦ, ꯑꯗꯨꯒ ꯑꯃꯅ ꯈꯔ ꯍꯦꯟꯅ ꯀꯨꯆꯨꯁꯦ ꯂꯩꯁꯤꯜꯂꯦꯕ. ꯑꯗꯨꯅ ꯈꯔ ꯈꯤꯇꯪ ꯉꯧꯊꯣꯛꯄꯗꯣ ꯑꯗꯨꯏꯗꯣ ꯃꯥꯁꯦ ꯄꯥꯔꯂꯔ ꯆꯠꯄꯒꯨꯝꯕ ꯀꯦꯕꯒꯨꯝꯕꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤ ꯑꯣꯏꯌꯦꯕ ꯃꯥꯁꯦ. ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯗꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯍꯥꯐ ꯗꯦ ꯀꯣ, ꯑꯌꯨꯛꯈꯩ ꯂꯥꯛꯑꯝꯃꯒ ꯅꯨꯡꯊꯤꯟꯗꯒꯤ ꯑꯗꯨꯝ ꯃꯥ ꯁꯨꯇꯤ ꯂꯧꯔꯒ ꯃꯥ ꯀꯦꯕ ꯆꯠꯈ꯭ꯔꯦꯕ. ꯃꯥꯅ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯒ ꯃꯥꯅ ꯃꯁꯝꯗꯣ ꯁꯦꯝꯃ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯀꯦꯕ ꯆꯠꯂꯤꯅꯦꯁꯦ ꯑꯗꯨꯝ ꯈꯪꯕꯗꯣ, ꯈꯨꯖꯤꯟꯒ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯕꯅꯤꯅꯀꯣ. ꯑꯗꯨꯒ ꯑꯃꯗꯣ ꯑꯗꯨꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ, ꯑꯩꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯄꯨꯡ 9:30ꯁꯦ
ꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯉꯟꯕꯁꯦ ꯃꯃꯥꯡꯒꯤ ꯁꯦꯃꯤꯁꯇꯔꯗꯗꯤ ꯌꯥꯝ ꯄꯤꯔꯛꯑꯦꯕ ꯃꯈꯣꯏꯅ, ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩ ꯅꯛꯑꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯒ. ꯑꯗꯨꯅ ꯑꯩꯗꯤ ꯑꯅꯝꯕ ꯃꯇꯝꯗ 9:30ꯁꯦ ꯅꯪꯅꯕ ꯆꯠꯂꯕꯅꯤꯅ ꯄꯨꯡ 9ꯕꯨ ꯊꯕꯛ ꯇꯧ ꯇꯥꯔꯗꯤ ꯍꯟꯕ ꯌꯥꯏꯑꯕꯀꯣ. ꯑꯗꯨꯅ ꯑꯩꯁꯦ ꯑꯅꯝꯕꯅ 9:30ꯗ ꯑꯗꯨꯝ ꯍꯜꯂꯦꯕ. ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯃꯗꯤ ꯄꯥꯔꯂꯔ ꯆꯠꯈ꯭ꯔꯦ ꯉꯟꯇꯥꯅ, ꯑꯗꯨꯒ ꯑꯃꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯡ 4:30ꯁꯦ ꯇꯥꯕꯁꯦ ꯉꯥꯏꯔꯦꯗꯅ, ꯑꯗꯨꯒ ꯑꯩ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗ ꯑꯇꯣꯞꯄ ꯑꯣꯖꯥꯈꯩꯁꯤꯗꯅꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯗꯤꯁꯥꯏꯠ ꯇꯧꯅꯔꯦ ꯍꯌꯦꯡꯁꯦ ꯁꯤꯒꯤ ꯁꯥꯔꯤꯁꯦ ꯀꯣ, ꯑꯩ ꯐꯦꯁꯇꯤꯚꯦꯜ ꯃꯃꯤꯡꯁꯦ ꯑꯩꯅ ꯊꯣꯏꯅ ꯄꯟꯂꯣꯏꯒꯦ ꯌꯥꯎꯅ ꯄꯟꯗ꯭ꯔꯤꯅꯦꯕ, ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯐꯠꯂꯨꯗ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯃꯅꯤꯄꯨꯔꯤꯗ ꯉꯥꯡꯉꯁꯨ ꯌꯦꯡꯉꯛꯑꯗꯤ ꯃꯣꯏ ꯃꯁꯥꯗꯣ ꯃꯊꯟꯇ ꯏꯀꯥꯏꯔꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯩꯒꯤ ꯍꯥꯏꯗꯣꯛꯏꯅꯣ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯩꯁꯨ ꯇꯜꯂꯦꯕ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯆꯧꯕꯁꯦ ꯂꯩꯕꯅꯤꯅꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯁꯦꯠꯂꯁꯦꯅ ꯍꯥꯏꯔꯦ. ꯑꯗꯣ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯍꯟꯈꯩꯗꯨꯗꯤ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯈꯪꯒꯗꯣꯏꯅꯣꯕ ꯃꯣꯏꯅ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅꯒ ꯄ꯭ꯂꯥꯟꯒ ꯁꯤꯜꯂꯒ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯍꯥꯏꯕꯁꯦ. ꯑꯗꯨꯅ ꯑꯩꯗꯤ ꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯒꯤ ꯐꯃꯨꯡꯁꯤꯗꯀꯣ ꯑꯩꯁꯦ ꯂꯣꯡꯅ ꯍꯤꯞꯄꯒꯅꯦ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩꯅ ꯈꯟꯕꯅꯦꯕꯀꯣ, ꯍꯌꯦꯡꯁꯦ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯅꯤꯅ ꯌꯥꯝ ꯄꯤꯛꯅꯗꯤ ꯇꯧꯒꯅꯤꯕꯀꯣ. ꯀꯩꯒꯤꯅꯣꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯂꯦꯖꯀꯨꯝꯕꯁꯦ ꯑꯩꯅ ꯇꯝꯃꯛꯄ ꯈꯣꯠꯄ ꯃꯐꯝꯗꯁꯨꯀꯣ ꯑꯗꯨꯝ ꯈꯔ ꯄꯤꯛꯅ ꯑꯗꯨꯝ ꯇꯧꯒꯜꯂꯦꯕ, ꯗꯤꯄꯥꯔꯠꯃꯦꯟ ꯈꯛ ꯇꯧꯔ ꯑꯗꯨꯝ ꯇꯣꯛꯄꯅꯦꯕ. ꯑꯗꯨꯒ ꯀꯣꯂꯦꯖ ꯐꯦꯁꯀꯨꯝꯕ ꯇꯧꯔꯛꯑꯒꯅ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯅꯦꯕ. ꯀꯣꯂꯦꯖ ꯐꯦꯁ ꯇꯧ ꯇꯥꯔꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒ ꯇꯧꯋꯤꯗꯅ, ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯇꯧꯋꯤ. ꯑꯗꯨꯃꯥꯏꯅ ꯄꯤꯛꯅ ꯇꯧꯔꯕꯅꯤna ꯈꯤꯇꯪꯈꯛ ꯑꯣꯏꯇꯥꯔꯁꯨ ꯑꯩꯁꯦ ꯚ꯭ꯂꯣꯛꯁꯦ ꯅꯝꯍꯧꯒꯦꯅ ꯑꯩꯁꯦ ꯈꯜꯂꯦꯕ. ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯂꯣꯡꯅ ꯍꯤꯞꯄꯒꯀꯣ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯁꯨꯝ ꯌꯦꯡꯉꯦꯕꯀꯣ, ꯁꯤ ꯁꯦꯠꯂꯒꯁꯨ ꯅꯝꯈ꯭ꯔꯦ, ꯁꯤ ꯁꯦꯠꯂꯒꯁꯨ ꯅꯝꯈ꯭ꯔꯦ, ꯑꯗꯣ ꯁꯤꯃꯗꯤ ꯑꯩ ꯁꯨꯡꯅꯝ ꯅꯝꯗ꯭ꯔꯤ, ꯁꯤꯁꯦ ꯁꯦꯠꯂꯒꯦ. ꯑꯗꯨꯒ ꯑꯩꯒꯤ ꯚ꯭ꯂꯣꯛꯁꯤꯗ ꯍꯌꯦꯡꯁꯦ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯇꯥꯁꯜꯂꯦ, ꯑꯗꯨꯒ ꯉꯁꯤꯅ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯁꯤꯗ ꯉꯟꯈꯠꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯁꯜꯂꯦ, ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯁꯤ ꯁꯥꯔꯤꯁꯦ ꯑꯣꯏꯅ ꯁꯦꯠꯂꯦ ꯀꯥꯏꯅ ꯍꯥꯏꯒꯦꯅ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯈꯟꯈ꯭ꯔꯦꯕ ꯅꯨꯡꯗꯥꯡꯁꯤꯗ. ꯑꯗꯣ ꯑꯩ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦꯀꯣ ꯑꯩꯅ ꯁꯤ ꯋꯥꯈꯜꯗꯣ ꯂꯥꯛꯏꯗꯣ, ꯑꯩꯁꯦ ꯑꯗꯨ ꯈꯜꯂꯒ ꯂꯩꯕꯅꯦꯕ. ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤꯅꯦꯀꯣ ꯑꯩꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯄꯨꯡ 9:30ꯒꯤ ꯀ꯭ꯂꯥꯁ ꯂꯩꯕꯅꯤꯅ ꯉꯟꯅ ꯆꯠꯂꯝꯃꯅꯤ ꯈꯪꯕꯒꯤꯅꯦꯀꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗꯅꯦ ꯄꯨꯡ 9:30 ꯆꯞ ꯆꯥꯅ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯛꯀꯗꯣꯏꯅꯦꯕ. ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯈꯔ ꯀꯨꯆꯨ ꯉꯧꯋꯦ ꯍꯥꯏꯕꯗꯣꯀꯣ ꯑꯩꯅ, ꯑꯗꯨꯏꯗꯨꯅꯅꯦ ꯄꯨꯡ 9:30 ꯆꯞ ꯆꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯁꯤꯁꯤꯕꯨ ꯈꯜꯂꯒ ꯌꯦꯡꯉꯣꯕ. ꯑꯗꯨꯒ ꯄꯨꯡ 9:30ꯁꯦ ꯑꯩꯅ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯈꯪꯕ꯭ꯔꯥ, ꯑꯩꯈꯣꯏ ꯉꯁꯤꯗꯣ ꯁꯨꯃꯥꯏꯅꯅꯦ ꯑꯣꯏꯅ ꯁꯦꯠꯂꯁꯦꯅ ꯉꯔꯥꯡꯗꯣ ꯗꯤꯁꯥꯏꯠ ꯇꯧꯅꯕꯅꯦꯕ, ꯑꯗ ꯉꯔꯥꯡꯗꯣ ꯍꯥꯊꯨ ꯇꯧꯕꯒ ꯈꯣꯠꯄꯒ ꯅꯪꯗꯣ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦꯕ, ꯅꯪ ꯑꯗꯨꯏ ꯁꯥꯔꯤꯗꯣ ꯂꯩꯗꯥꯏꯅꯦ ꯈꯪꯉꯕ, ꯂꯩꯗꯥꯏꯅꯦꯅ ꯇꯧꯔꯛꯑꯦꯕ. ꯑꯗꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯩ ꯑꯗꯨꯒꯤ ꯁꯥꯔꯤꯗꯣ ꯁꯦꯠꯄꯒꯤ ꯑꯩ ꯄꯨꯊꯣꯛꯑ ꯊꯝꯃꯕꯅꯦꯕ. ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯑꯌꯨꯛ ꯄꯨꯡ 9:30ꯒꯤ ꯀ꯭ꯂꯥꯁ ꯂꯩꯕ ꯅꯨꯃꯤꯠ ꯑꯣꯏꯗꯕ. ꯑꯩꯒꯤ ꯑꯗꯨꯒꯤ ꯁꯦꯃꯤꯁꯇꯔꯗꯣ ꯃꯟꯗꯦ ꯇꯨ ꯋꯦꯅꯁꯗꯦꯁꯦ ꯄꯨꯡ 9:30 ꯀ꯭ꯂꯥꯁ ꯂꯩꯕ, ꯑꯗꯨꯒ ꯊꯔꯁꯗꯦꯁꯤꯅ ꯂꯩꯇꯕ. ꯑꯗꯨꯅ ꯑꯩꯅ ꯈꯤꯇꯪ ꯄꯨꯡ 9:30ꯒꯨꯝꯕꯗ ꯆꯠꯀꯦꯅꯅꯦꯀꯣ ꯁꯥꯔꯤꯁꯦ ꯁꯦꯠꯇꯣꯏꯒꯤꯗꯤ ꯄꯨꯊꯣꯛꯑꯒ ꯐꯃꯨꯡꯗ ꯊꯝꯃꯕꯅꯦꯕ. ꯑꯗ ꯑꯩ ꯄꯨꯊꯣꯛꯑ ꯂꯩ ꯈꯣꯠꯂꯦ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ, ꯑꯩꯁꯨ ꯑꯗꯨꯝ ꯐꯖꯕꯤꯗꯣ ꯂꯩ ꯌꯥꯅꯤ ꯑꯩ ꯁꯦꯠꯂꯛꯑꯒꯦ ꯍꯥꯏꯔꯦꯕ. ꯑꯁꯣꯝꯗꯗꯤ ꯃꯥꯗꯤ ꯀꯦꯕ ꯂꯣꯏꯔꯝꯃꯗꯕꯅꯦꯕ. ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ, ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯨꯄꯤꯅꯤ, ꯅꯨꯄꯤꯈꯩꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯚꯦꯟꯠꯀꯨꯝꯕ ꯀꯩꯅꯣꯝꯃ ꯂꯩꯕꯒꯤ ꯀꯦꯗꯣꯔꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯦꯠꯇꯣꯏꯅꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯁꯦꯀꯣ ꯁꯤ ハイꯗꯅ ꯀꯥꯟꯅꯗꯦꯕ. ꯑꯗꯨꯅ ꯃꯥ ꯑꯗꯨꯝ ꯀꯦꯕ ꯂꯣꯏꯔꯒ ꯇꯧꯔꯛꯏꯅꯦ, ꯑꯩꯗꯣ ꯐꯖꯗꯅꯕꯅꯤ ꯈꯪꯗꯦ, ꯑꯩꯗꯣ ꯀꯦꯕ ꯅꯪꯗꯅꯕꯅꯤ ꯈꯪꯗꯦ, ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯀꯩꯅꯣꯝ ꯈꯜꯂꯒ ꯇꯧꯕ ꯑꯣꯏꯔꯝꯒꯗꯣꯔꯤꯅꯦꯕ. ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯄ ꯋꯥꯅ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯔꯤꯀꯥꯟꯗ, ꯑꯗꯨꯅ ꯂꯥꯏꯠꯁꯦ ꯆꯦꯟꯖ ꯇꯧꯔꯛꯑꯦ. ꯑꯗꯨꯒ ꯄꯨꯡ 9:30ꯗ ꯍꯥꯏꯕ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯀꯣꯛꯇꯣ ꯂꯣꯏ ꯈꯪꯉꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦ, ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄꯒꯨꯝꯕ ꯀꯩꯅꯣꯝꯃ ꯂꯩꯕꯗꯒꯤꯅꯦꯅ ꯑꯗꯨꯝ ꯈꯟꯗꯣꯛꯑꯒꯦꯅ ꯑꯩꯁꯨꯀꯣ ꯑꯩꯒꯤ ꯀꯦꯗꯧꯕꯗꯣ ꯀꯦꯔꯦ, ꯑꯩ ꯂꯣꯏꯁꯜꯂꯦꯕ. ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅꯅꯦ ꯁꯤꯒꯤ ꯁꯥꯔꯤꯁꯦ ꯑꯩ ꯀꯗꯥꯏꯗꯒꯤ ꯂꯩꯖꯈꯤꯒꯦꯁꯦ ꯁꯤꯗ ꯑꯩ ꯋꯥꯔꯤꯁꯦ ꯂꯤꯖꯔꯛꯀꯦ. ꯑꯩꯁꯦ ꯑꯗꯨꯗꯒꯤ ꯊꯥ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯩꯔꯤꯕ ꯂꯝꯁꯤꯗꯒꯤ ꯍꯦꯛ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯗꯀꯣ ꯃꯉꯣꯟꯗꯒꯤ ꯍꯦꯛ ꯃꯊꯛ ꯆꯠꯈꯠꯈꯤꯕ ꯁ꯭ꯇꯦꯠꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯇꯤꯔꯨꯄꯇꯤ ꯕꯥꯂꯥꯖꯤꯅ ꯃꯒꯨꯟ ꯌꯥꯝ ꯆꯥꯎꯕ ꯂꯥꯏꯅꯦꯅ ꯃꯤ ꯃꯌꯥꯝ ꯈꯣꯏꯔꯝꯅꯔꯤꯗꯣ. ꯇꯤꯔꯨꯄꯇꯤ ꯕꯥꯂꯥꯖꯤꯒꯤ ꯂꯥꯏꯟꯁꯤꯒꯗꯤ ꯂꯦꯞꯄꯗꯤꯀꯣ ꯁꯥꯊꯤꯅ ꯀꯨꯏꯅ ꯆꯪꯉꯦ. ꯑꯗꯨꯅ ꯑꯩꯒ ꯕꯦꯡꯒꯣꯂꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯒ ꯂꯩꯌꯦ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯇ. ꯏꯕꯥꯅꯤꯁꯦ ꯗꯤꯁꯥꯏꯠ ꯇꯧꯕꯅꯦꯕ ꯇꯤꯔꯨꯄꯇꯤ ꯕꯥꯂꯥꯖꯤꯁꯦ ꯈꯣꯏꯔꯝꯕ ꯆꯠꯁꯦꯅ. ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯕꯁ ꯇꯧꯔꯒ ꯆꯠꯂꯦ. ꯑꯥꯗ ꯂꯥꯏꯗꯣ ꯈꯣꯏꯔꯝꯅꯕ ꯍꯣꯠꯅꯕꯗ ꯏꯕꯥꯅꯤꯁꯦ ꯄꯨꯡ 22ꯅꯦ ꯆꯪꯉꯤꯁꯦ. ꯄꯨꯡ 22 ꯍꯥꯏꯕꯗꯤ ꯃꯟꯗꯤꯔꯁꯦ ꯆꯪꯕ ꯍꯧꯈꯤꯕꯗꯒꯤꯅꯦ ꯈꯣꯏꯔꯝꯕ ꯂꯣꯏꯔ ꯊꯣꯛꯂꯛꯄꯁꯦ ꯄꯨꯡ 22 ꯆꯪꯉꯤ. ꯑꯗꯨꯗꯤ ꯏꯃꯥꯖꯤꯟ ꯇꯧꯕꯤꯔꯣ, ꯅꯣꯡꯃ ꯑꯃ ꯆꯪꯉꯦ ꯂꯥꯏꯁꯦ ꯈꯣꯏꯔꯝꯅꯕ ꯍꯣꯠꯅꯕꯗ. ꯑꯗꯨꯅ ꯑꯗꯨꯒꯤ ꯚ꯭ꯂꯣꯛꯇꯨꯁꯨ ꯑꯩꯅ ꯊꯥꯒꯠꯄꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯄꯒꯤ ꯋꯥꯔꯤꯁꯦ ꯏꯟ ꯗꯤꯇꯦꯜꯁꯇ ꯂꯤꯍꯟꯅꯤꯡ ꯇꯥꯔꯗꯤ
ꯑꯗꯨꯏꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯂꯤꯖꯔꯛꯀꯦ ꯑꯗ ꯑꯗꯨ ꯈꯛꯇꯗꯣ ꯑꯃꯨꯛ ꯁꯤꯗ ꯄꯨꯁꯜꯂꯛꯑꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯗꯣꯛꯈ꯭ꯔꯅꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯏꯒꯤ ꯈꯣꯏꯔꯝꯕꯒꯤꯁꯦ ꯇꯤꯀꯦꯠ ꯃꯊꯪ ꯃꯊꯪ ꯂꯧꯔ ꯈꯣꯠꯂꯒ ꯄ꯭ꯔꯣꯁꯦꯁꯁꯦ ꯌꯥꯝ ꯁꯥꯡꯉꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯤꯀꯦꯠꯁꯦ ꯂꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯇꯤꯀꯦꯠꯁꯦ ꯄꯥꯏꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟ ꯑꯀꯣꯏꯕ ꯀꯩꯀꯩ ꯊꯣꯛꯎꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯣꯠꯇꯣ ꯀꯧꯔꯛꯇ꯭ꯔꯤꯐꯥꯎ ꯍꯥꯏꯔꯦꯕ ꯑꯗ ꯏꯕꯥꯅꯤꯁꯦ ꯈꯤꯇꯪ ꯊꯣꯛꯎꯁꯦ ꯈꯣꯠꯂꯨꯁꯦ ꯍꯥꯏꯕꯗꯤ ꯀꯣꯛꯀꯁꯦ ꯂꯣꯏ ꯆꯤꯛꯁꯜꯂꯛꯄ ꯀꯣꯛꯀꯁꯦ ꯉꯥꯎꯁꯜꯂꯛꯄꯗꯨꯅꯦꯕ ꯍꯦꯛꯇ ꯃꯃꯥꯡꯒꯤ ꯅꯨꯡꯗꯥꯡ ꯑꯃꯗꯒꯤ ꯑꯩꯈꯣꯏꯁꯦ ꯕꯁ ꯇꯣꯡꯉ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯊꯪ ꯑꯌꯨꯛꯇꯨꯗ ꯏꯕꯥꯅꯤꯁꯦ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯕꯅꯤꯅꯀꯣ ꯑꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯦ ꯑꯀꯣꯏꯕꯒꯤ ꯗꯨꯀꯥꯟ ꯀꯩꯀꯩ ꯐꯝꯕ ꯃꯌꯥꯝꯗꯨꯗꯅꯦ ꯌꯦꯡꯕ ꯀꯥꯟꯁꯤꯗꯅꯦ ꯁꯤꯒꯤ ꯁꯥꯔꯤꯁꯦ ꯎꯕꯅꯦꯕ ꯑꯗ ꯏꯕꯥꯅꯤꯃꯛꯅ ꯑꯁꯤꯗꯤ ꯀꯦꯔꯂꯥꯒꯤ ꯁꯥꯔꯤꯗꯣ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯅ ꯏꯕꯥꯅꯤꯅ ꯁꯤꯒꯤ ꯁꯥꯔꯤꯁꯦ ꯂꯩꯕ ꯃꯇꯝꯗ ꯁꯤ ꯄꯤꯀꯣꯛꯀꯤ ꯗꯤꯖꯥꯏꯟꯒ ꯌꯥꯎꯕꯁꯦꯀꯣ ꯃꯥꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯤꯀꯣꯛꯀꯤ ꯗꯤꯖꯥꯏꯟꯒ ꯌꯥꯎꯕꯁꯤꯗ ꯑꯇꯣꯞꯄꯈꯩꯗꯤ ꯌꯥꯝ ꯄ꯭ꯂꯦꯟ ꯑꯣꯏꯔꯒ ꯁꯤꯒꯤ ꯃꯆꯨ ꯒꯣꯜꯗꯟ ꯕꯣꯔꯗꯔꯁꯤ ꯈꯛꯇꯅꯦꯕ ꯌꯥꯝ ꯃꯈꯣꯏꯗ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯁꯤꯗꯤ ꯄꯤꯀꯣꯛꯀ ꯌꯥꯎꯏꯅꯦꯒ ꯍꯥꯏꯔ ꯏꯕꯥꯅꯤꯁꯦ ꯑꯃꯃꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗ ꯃꯥꯒꯤꯅ ꯄꯤꯀꯣꯛꯀꯤ ꯃꯃꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯗꯤꯖꯥꯏꯟ ꯃꯆꯥ ꯃꯆꯥ ꯌꯥꯎꯕꯁꯦ ꯃꯥꯒꯤꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯥꯒꯤꯅ ꯒ꯭ꯔꯤꯟꯅ ꯍꯠꯄꯗꯣ ꯃꯥꯅ ꯄꯥꯝꯃꯦꯅ ꯂꯧꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯦꯔꯨꯟ ꯔꯦꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯅ ꯍꯠꯄꯁꯦ ꯄꯥꯝꯃꯦꯅ ꯑꯩꯅ ꯁꯤꯁꯦ ꯂꯩꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯒ ꯂꯩꯔꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯒꯤ ꯕ꯭ꯂꯥꯎꯁ ꯀꯩꯀꯩꯁꯦ ꯂꯣꯏ ꯇꯨꯕ ꯂꯣꯏꯔꯦ ꯁꯥꯔꯤꯒꯤ ꯐꯣꯜ ꯀꯩꯀꯩꯁꯦ ꯂꯣꯏ ꯍꯥꯞꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯁꯨꯝ ꯁꯦꯠꯅꯗꯅ ꯑꯗꯨꯝ ꯂꯩꯕꯗꯨꯅꯦꯕ ꯑꯗ ꯑꯣꯀꯦꯖꯟ ꯑꯃ ꯂꯩꯇ ꯇꯥꯔꯗꯤ ꯁꯤꯒꯤ ꯁꯥꯔꯤꯁꯦ ꯁꯨꯝ ꯄꯪꯁꯦꯠꯇ ꯁꯦꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯈꯤꯕꯅꯦꯕ ꯁꯤꯗꯤ ꯌꯥꯝ ꯆꯞ ꯆꯥꯔꯦ ꯑꯩꯅ ꯁꯪꯒꯥꯕꯁꯦ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯕꯅꯦꯕ ꯃꯦ ꯊꯥꯗꯒꯤ ꯂꯩꯔꯒ ꯂꯩꯈꯤꯕ ꯁꯥꯔꯤꯁꯦ ꯁꯦꯞꯇꯦꯝꯕꯔ ꯌꯧꯔꯐꯥꯎ ꯁꯪꯒꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯇꯥꯟꯖꯥ ꯌꯥꯝ ꯐꯔꯦ ꯁꯪꯒꯥꯍꯧꯔꯒꯦꯅꯁꯨ ꯈꯟꯖꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯁꯥꯔꯤꯁꯦ ꯂꯩꯕꯒ ꯑꯩꯗꯣ ꯁꯦꯠꯂꯒ ꯆꯠꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯐꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯔꯁꯣꯅꯦꯜ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏ HODꯒꯤ ꯃꯥꯅꯒꯁꯨ ꯂꯤꯛ ꯑꯃ ꯁꯤꯕꯤꯔꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯏꯚꯤꯅꯤꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯇꯧ ꯂꯩꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯂꯤꯛ ꯀꯩꯀꯩ ꯈꯨꯖꯤ ꯀꯩꯀꯩ ꯃꯥꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯄꯨꯔ ꯂꯥꯛꯄ ꯍꯣꯔꯦꯟ ꯀꯣꯟꯅ ꯁꯤꯖꯟꯒꯦꯅ ꯑꯗ ꯃꯥꯅ ꯅꯪ ꯉꯁꯤ ꯌꯥꯝ ꯐꯖꯩ ꯁꯤꯃꯁꯨ ꯁꯤꯕꯤꯒꯦ ꯀꯥꯏꯅ ꯃꯥꯅꯒ ꯁꯤꯕꯤꯔꯛꯄꯅꯦꯕ ꯑꯗꯨꯒꯗꯣ ꯂꯣꯏ ꯍꯥꯞꯄꯅꯤꯀꯣ ꯑꯩꯅ ꯚ꯭ꯂꯣꯛꯇꯨꯗ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯀꯤ ꯚ꯭ꯂꯣꯛꯇꯨꯗ ꯑꯗꯨꯒꯗꯣ ꯂꯣꯏ ꯍꯥꯞꯄꯅꯤ ꯑꯗꯩ ꯃꯥꯅ ꯈꯨꯖꯤ ꯈꯔꯒꯁꯨ ꯑꯃꯨꯛ ꯁꯤꯕꯤꯔꯛꯑꯦꯕ ꯑꯗꯨꯏ ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯦꯔꯤꯅꯦꯅ ꯀꯦꯔꯤꯁꯦ ꯑꯩ ꯁꯤ ꯁꯛꯁꯦ ꯑꯗꯨꯝ ꯑꯣꯏꯖꯩꯀꯣ ꯑꯗꯨꯒ ꯁꯅꯥꯗꯨꯇꯪ ꯑꯁꯥꯡꯕ ꯑꯃ ꯆꯤꯜꯂꯦ ꯈꯤꯇꯪ ꯗꯤꯐꯔꯦꯟట్ ꯑꯣꯏꯅꯕꯅ ꯑꯗꯨ ꯈꯛꯇꯅꯦ ꯑꯗꯨꯅ ꯑꯩꯅ ꯀꯣꯟꯅ ꯈꯜꯂꯦꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯤꯔꯨꯄꯇꯤ ꯕꯥꯂꯥꯖꯤꯗ ꯆꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝꯃꯨꯕꯗꯣ ꯂꯥꯏꯅ ꯆꯥꯜꯂꯦ ꯂꯥꯏꯅ ꯀꯟꯕꯤꯔꯦ ꯅꯨꯃꯤꯠꯇꯣ ꯑꯩꯗꯣ ꯌꯧꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯍꯣꯡꯗꯣꯛꯄ ꯍꯥꯏ ꯀꯥꯟꯁꯤꯗ ꯋꯥꯕꯒ ꯁꯛꯀꯁꯦ ꯂꯣꯏ ꯊꯤꯔꯗꯕꯅꯦꯕꯀꯣ ꯑꯗ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯁꯥꯇ꯭ꯔꯈꯩꯅꯁꯨ ꯃꯦꯝꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯒ ꯍꯥꯏꯕꯗꯣꯀꯣ ꯑꯩ ꯁꯤꯁꯦ ꯑꯩ ꯍꯥꯏꯅꯤꯡꯗꯕꯅꯤꯀꯣ ꯁꯤ ꯄꯥꯔꯠꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯔꯛꯈꯤꯕ ꯈꯨꯍꯥꯏꯁꯦꯀꯣ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯑꯇꯩ ꯅꯨꯃꯤꯠꯇ ꯁꯨꯝ ꯑꯉꯥꯡꯅ ꯀꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛꯄꯁꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯃꯤꯠꯇꯨꯗ ꯎꯕꯗꯣ ꯒ꯭ꯂꯣ ꯑꯃ ꯌꯥꯎꯔꯒ ꯍꯥꯏꯔꯛꯑꯦꯕ ꯑꯗ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯁꯤꯒꯤ ꯐꯤꯖꯣꯜꯁꯦ ꯁꯦꯠꯄ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯒꯤ ꯀꯩꯅꯣꯝꯃ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯖꯈꯤꯕ ꯑꯗꯨꯅꯕꯨ ꯂꯥꯏꯅ ꯀꯜꯂꯤꯅꯦꯕ ꯑꯗꯨꯒ ꯀꯣꯟꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯁꯦ ꯐꯪꯁꯟꯁꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯀꯩꯀꯩ ꯇꯧꯕ ꯍꯧꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣꯀꯣ ꯄꯨꯡ 9:30ꯗ ꯈꯛ ꯐꯣꯟ ꯇꯧꯕꯤꯔꯛꯈꯤꯕ ꯃꯥꯁꯦ ꯖꯒꯣꯏꯒꯁꯦ ꯈꯔ ꯍꯩꯕ ꯈꯣꯠꯄ ꯑꯣꯏꯌꯦꯅ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯁꯥꯇ꯭ꯔꯈꯩꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯖꯒꯣꯏ ꯁꯥꯎꯁꯦ ꯌꯥꯝ ꯍꯥꯏꯌꯦꯕ ꯃꯉꯣꯟꯗꯁꯨ ꯍꯥꯏ ꯑꯗꯩꯗꯤ ꯃꯣꯏꯅ ꯑꯣꯖꯥ ꯅꯍꯥꯈꯩꯁꯦ ꯈꯜꯂꯒ ꯃꯦꯝ ꯈꯤꯇꯪ ꯄꯔꯐꯣꯝ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯍꯤꯟꯗꯤ ꯏꯁꯩ ꯊꯥꯔꯁꯨ ꯊꯥꯒꯦ ꯍꯦꯛꯇ ꯇꯧꯔꯛꯑꯦꯕ ꯃꯈꯣꯏꯅꯀꯣ ꯀꯩꯅꯣꯝ ꯇꯧꯕ ꯀꯥꯟꯗꯀꯣ ꯍꯤꯟꯗꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯋꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯌꯧꯁꯨ ꯇꯧꯅꯤꯡꯗꯕ ꯑꯗꯨꯒ ꯃꯣꯏꯅ ꯑꯇꯣꯞꯄ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯍꯤꯟꯗꯤꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯁꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯉꯥꯡ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯈꯤꯕ ꯀꯩ ꯍꯥꯏꯅꯤ ꯑꯥꯏꯇꯦꯝ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯅꯠꯇꯅ ꯑꯩ ꯑꯗꯨꯃꯛꯅꯦ ꯑꯦꯛꯖꯦꯛꯂꯤ ꯋꯥꯍꯩꯗꯣꯀꯣ ꯑꯗ ꯃꯥꯁꯦ ꯖꯒꯣꯏ ꯁꯥꯔꯦꯕ ꯁ꯭ꯇꯦꯞꯇꯣ 10 ꯇꯥꯔꯁꯨꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯃꯣꯏꯅ ꯀꯩꯅꯣ ꯁꯣꯅꯥꯛꯁꯤ ꯁꯤꯟꯍꯥꯒꯤ ꯇꯧꯕ ꯏꯁꯩ ꯑꯃꯈꯛ ꯊꯥꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯏꯗꯨꯗꯤ ꯑꯥꯏꯇꯦꯝ ꯅꯝꯕꯔꯕꯨꯗꯤ ꯑꯣꯏꯗꯦ ꯑꯣꯏꯇꯥꯔꯁꯨ ꯗꯨꯋꯦꯠ ꯑꯣꯏꯕ ꯅꯨꯄꯥ ꯅꯨꯄꯤ ꯁꯥꯒꯗꯕ ꯑꯗꯨꯅ ꯑꯩꯁꯨ ꯊꯣꯏꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯅꯠꯇꯕ ꯑꯩ ꯑꯃ ꯈꯟꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯝ ꯆꯝꯕ ꯏꯆꯝ ꯆꯝꯅ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃ ꯁꯩꯊꯥꯔꯒ ꯖꯁ ꯁꯛꯄ ꯏꯁꯩ ꯑꯃꯈꯛ ꯂꯩꯕꯅꯦꯕ ꯑꯗꯨꯏꯗꯣ ꯌꯥꯝ ꯇꯦꯟꯅ ꯑꯩ ꯀ꯭ꯂꯤꯞ ꯑꯃꯈꯛ ꯖꯒꯣꯏ ꯁꯥꯏꯌꯦꯕ ꯀꯩꯒꯤꯅꯣꯗꯤ ꯏꯠꯁ ꯖꯁ ꯑ ꯖꯒꯣꯏ ꯍꯥꯏꯕꯗꯣ ꯌꯥꯗꯦꯕ ꯖꯒꯣꯏ ꯁꯥ ꯇꯥꯔꯁꯨ ꯁꯥꯇ꯭ꯔꯦ ꯃꯃꯥꯡꯗ ꯑꯩ ꯑꯥꯏꯇꯦꯝ ꯅꯝꯕꯔ ꯑꯩ ꯁꯨꯡꯁꯥ ꯁꯥꯔꯣꯏꯕ ꯑꯗꯣ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯥꯏꯇꯦꯝ ꯅꯝꯕꯔꯒꯁꯦ ꯍꯦꯛꯇ ꯁꯥꯏꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅꯁꯨ ꯀꯌꯥ ꯍꯩꯅꯗꯕꯗꯣꯀꯣ ꯑꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣꯅ ꯑꯗꯨꯅꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯇꯥꯕꯗꯁꯨ ꯈꯔ ꯑꯗꯨꯝ ꯉꯛꯑꯝꯒꯅꯤꯀꯣ ꯉꯁꯥꯏꯒꯤ ꯃꯤ ꯑꯅꯤꯈꯛꯇꯅ ꯄꯨꯔꯥ
ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯇꯣꯞꯄꯈꯩꯗꯅ ꯂꯣꯏ ꯍꯥꯏꯔꯒ ꯑꯩ ꯏꯊꯟꯇ ꯇꯣꯉꯥꯟ ꯇꯥꯍꯟꯕꯒꯤ ꯍꯣꯠꯅꯔꯝꯕꯗꯣ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯁꯤꯒꯤ ꯁꯥꯔꯤꯁꯦ ꯂꯩꯔꯝꯗ꯭ꯔꯦꯅ ꯈꯜꯂꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯗꯣ ꯏꯊꯟ ꯇꯣꯉꯥꯟ ꯇꯥꯍꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯕꯗꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯒꯤ ꯚ꯭ꯂꯣꯛꯇꯨꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯝꯒꯦꯀꯣ ꯑꯗꯨꯒ ꯚ꯭ꯂꯣꯛꯇꯨꯗꯗꯤ ꯑꯩꯗꯣ ꯑꯗꯨꯝ ꯑꯩꯒꯤ ꯅꯝꯐꯝ ꯊꯣꯛꯄ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯑꯣꯏꯖꯅ ꯑꯗꯨꯝ ꯅꯝꯕꯅꯦ ꯑꯗꯨꯅꯦ ꯂꯥꯏꯐ ꯍꯥꯏꯁꯦ ꯃꯈꯜ ꯃꯈꯜꯅꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯊꯤꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯍꯦꯟꯅꯀꯣ ꯉꯁꯥꯏꯒꯤ ꯏꯁꯣꯔꯅ ꯀꯟꯕꯤꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯦꯡꯒꯜꯁꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯍꯜꯂꯦꯕ ꯑꯗꯨꯅ ꯁꯝꯇꯥꯏꯝꯁ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯁꯤꯅꯦꯀꯣ ꯃꯈꯜ ꯃꯈꯜꯒꯤ ꯃꯊꯦꯜꯅꯦ ꯑꯗꯨꯝ ꯊꯦꯡꯅꯒꯗꯣꯔꯤꯁꯦ ꯑꯗꯣ ꯊꯦꯡꯅꯕꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯥꯌꯣꯛꯅꯒꯦꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯇꯣꯞꯄ ꯂꯤꯈꯤꯕ ꯈꯣꯠꯈꯤꯕ ꯋꯥꯔꯤꯗꯗꯤ ꯅꯣꯏꯅ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯁꯨ ꯑꯗꯨ ꯈꯨꯝꯗꯧꯅꯤ ꯈꯣꯠꯇꯧꯅꯤ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯤ ꯄꯨꯔꯥ ꯑꯥꯎꯠ ꯑꯣꯐ ꯍꯦꯟ ꯆꯠꯈ꯭ꯔꯕꯅꯦꯕ ꯄꯨꯡꯗꯨꯅ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯈꯩ ꯂꯥꯏꯅ ꯏꯟꯁꯤꯜꯂꯛꯑꯒ ꯁꯥꯔꯤꯗꯨꯁꯨ ꯂꯥꯏꯅ ꯂꯩꯍꯟꯕꯅꯤ ꯁꯥꯔꯤꯗꯨꯁꯨ ꯅꯨꯃꯤꯠꯇꯨꯗ ꯍꯌꯦꯡꯁꯤ ꯁꯦꯠꯂꯒꯦꯗ ꯚ꯭ꯂꯣꯛꯀꯤꯗꯃꯛꯇ ꯀꯥꯏꯅ ꯈꯜꯂꯛꯄ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯂꯥꯏꯅ ꯏꯟꯁꯤꯟꯕ ꯅꯠꯇꯅꯀꯣ ꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯤꯡꯉꯥꯏ ꯑꯩ ꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯀꯣ ꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯦ ꯑꯗꯨꯅꯦ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯅꯝꯕꯅꯦꯀꯣ ꯑꯗꯨꯅ ꯉꯁꯤ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯔꯕꯅꯤ ꯉꯔꯥꯡꯒꯤꯗꯨꯗꯤ ꯑꯩ ꯋꯥꯕꯒ ꯀꯩꯒ ꯑꯩ ꯁꯛꯇꯣ ꯉꯔꯥꯡꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕ ꯑꯣꯏꯕꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯇꯣ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯄꯤꯀꯣꯛꯀꯒ ꯌꯥꯝ ꯌꯥꯎꯕꯁꯦꯀꯣ ꯉꯁꯥꯏꯒꯤ ꯊꯨꯞꯄꯒ ꯌꯣꯜꯂꯒ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯩꯅ ꯁꯨꯝ ꯈꯣꯏꯗꯥꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯏꯗꯨꯒ ꯂꯛꯀꯤꯂꯤ ꯁꯤꯒꯤ ꯐꯤꯖꯣꯜꯃꯛꯁꯤꯅꯁꯨ ꯑꯩꯕꯨ ꯀꯟꯕꯤꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ